Manipur gi miyambu India government na India gi miyam oina khanba ngamdre haiba tawriba thawong asina mayek sengle takle haina Manipur Muslim Welfare Organization MMWO gi advisor Abdullah Fundray mayumna phongdokre wafamasi hozik oiriba fiba masida maitai pangal sing victim ohelakliba asigi matangda Minutong Hafiz Hatta da leiba association asigi office ta pangthokiba pawmi singa unaba mada phongdokibane mangna makata na hai hozik lamda masigi oiriba fiba masida maitai pangal singna neutral oina leiduna awa ana taraba sing mateng pangba amade santi puraknaba kholau kaya lauduna lagle masida hokiba jun 15 gi ahingda nakan anida khut thoknabadagi maitai pangal angang ama aso apan nangan khiba leire masigi mathakta ngarang amuk Moirang Turel de leiba thong amada sakti leiba bom ama pokhaibadagi maitai pangal ahum soktuna laikanna duna leire Tauriba thawong asina thokliba irang asida maitai pangal singbusu yahanduna civil war thoknaba silibra security marang kaina leiba mafam aduda matau karamna sakti leiba bom adu fit tawramlibano mathau tawugdaba oiragade security thambage mathau tadre athuba matamda bom pokhai halamlibagi sing Miyam mangda puthokadabani haike amaromda thokliba irang asida Union Home Minister Amit Shah laktuna yingsilamlaba matung numit 15 ni fawbagi manungda thokliba irang asi loisingani haina thajaba pirame adumakpu mahangna piramba thajaba sing asi fawba thabakta onthoktana leire piramliba thajaba adu masa kanjanaba piramlibra natraga miyambu apangba siramlibra haiba wafam Abdullah Fundray mayumna makata ke Bukai thuduk ado masih kanana thokan bano matau garam tholak bano kada idagi tholak mun haibse athu matamda masih sigu chijalakan masih langla lagi puthok pigeda puthok kada bani kaiguma masih puthok ta bidala tuminna go mena lesin kibeta lagadi maitai pangan sigi oiba adum laba khongjang sing amsung khongthangi thanglo hainai leite tasena maitai pangan sing lan pamde shanti pamba adum laba fruit ama khangmi akoi lan khamjari bane lan khamjari ba mioi sing ngasi target tawro pa haibsidi tasena masidi tum liba mi hodokba atumba kaida chaina thiluba khoi phungda chaina thiluba ni thokani habase masi wakhan khan bagi tangai phadaba lei marama ma thum badam da masi langla lagi puthokanda aide miyam da khangan gedobuni nata ta ga sum tumine lei thokra kanda miyam busa nei nama amada thamna ba kaidong do phonda roi dabani ai phonra pata ga MMWO musum mati pangan singna khanga tumine khakai tholoi matam khari mamanda mafam asida aide idakna news check wanda maitai pangal amana sajo jaba adum laba dukalama ahingda Refit Action Force ki adum laba personnel singna mai thana du honaramba moirang khomda gari thugai hiroi thudok sing ekoina khangkhal masida koina hang thamdari mafumde masida hidal legenda amgi marunda lamdam masida ngasi thokliba kang pirang asa masiba tonga tonga makam sing government to halakanda civil war amada kalbhat tawna bagi damak honarapra